अहानबदा मरोइबा पाव CSOsing amata oina punduna Manipur kanaba hodnaminasi haibagi pandamda miyamgi mifam ama iboyai sumang lila sanglenda pangthokre Security Force sing na bunker lauthoknaba Kangpokpi Kakching amasung Imphal East District sing the operation chathakre Imphal East District ta bunker taranipan sidokre Taram Oksare housing nungtil pungmari ge newtv ki pau aribam resmana pizare Manipur lairiba civil society organization CSO sing amat oina kok sungsin naduna miyam gi amade Manipur gi saktam kannaba pandamda apunba miyam gi mifam ama ngase iboyam sumang lila sanglenda thawai middle women wing na sinduna pangthokre Manipur State Human Rights Commission ki hanagi acting chairperson Khaidem Manina moderator oiduna pangthokiba thoram adugi matangda Thawai Middle Women Wing gi media coordinator Asem Romitana hai ngasi phamliba miyam gi mifam asi hauzik lairiba tongan belup sing maira paibi sing punna amata oina punsinduna Manipur bu kannabagi pangthokpa mifamne Mifam asta yaukidaba loop sing Manipur kaningi natraga kaningde haibadudi miyamna lepiyo ngasigi mifam na kupna khanaraba matungda miyamgi apamba wakhalon adugi apunba warep lominaduna punna khongjang sangsingani haike Assembly da karigumba akanba wari amal lawra kadrana khoine yam khawrang ngairam pado lawra khidre adudagi ima khaisi assembly chu phamaga akanba wari chu amata logida na moina minute 13 tarani thoida loisan khibadagi adudagi mohena thamoi chokbe hemang kidna ima singna khoigi CSO myamna chu khoina na handai laujeba se kari chu mamal leitana khanbi rabani na khoi sira su yare haidana hauji khawba kaimta maya da tadana chadana lairi adubu ngasi khoigi macha myamna CSO myamna pullaga khoina sreida lawgadoriba wari sreida makhoi chu kari khanari अखोई तानिंगी अखोई सिदा पुबियो हाइदना अखोइना आयुक्तगी सिदा पुरागा नहानदगी मोइना वाजरिबो म्यामसिगी खितंग पेंशन अबा हाइदना अखोइना पुजरकपने मसासु याम सोले अदुना सिदैदि यावबि हौदबा लुपसिंगदुदि अखोइगी म्यामना मखोइगी मथक्ता करी तौगदगी हाबदुदि म्यामना डिसिजन अमा लौबिरगा दु तौबदा अखोइ थवाइ मिरेलना तराम ओक्सगनि म्यामगिदमत थराइ मिरेलना लिंखचबनि September manga amasung taruk ki marakta security force sing na Kangpokpi Kakching amasung Imphal East District sing manung chanba sing amasung tampak tainaba mafam singda bunker sing sidoknaba thi humbagi operation chathakre operation aduda Imphal East District ki manung chanba mafam singdagi bunker tara nipan thengnaduna sidokre haina police control room dagi thadorakpa press note amana khangalakle Press note asina hai riba matam adugi manungda National Highway 37 da tangai fadana changba podlam sing puba gari chamri marfu manga security convoy ge loinana chat tawrakpa ge loinana lut tawkiba nongmai maru amadi bomb sing adu police ta natraga anak badal leiba security force sing da hanjilakna basu police ki press note asina appeal tawrakle NSCN-K Nagaland the best of Lalholup NSCN-K Sumi Faction Group ka India lenga ka thamna kiba ceasefire agreement makhata na mathang sahi lisingani kunmari gi September 3 phoba sangdokre New Delhi da ngasi NSCN-K Sumi Faction Group amade India government ani ki mifam ama pangthoklaba matungda ceasefire gi matam sangdokhibane Sumi Faction Group ki maikaidagi Abel Zingru Thwer amadi India lenga ki maikaidagi Ministry of Home Affairs ke Additional Secretary Piyush Goyal na mahu sindunu wari sanarba matungda maikai ani ki marakta ayaba pinabaga loinana Nagaland State ta ing tapna lainaba hodnabada asawa thaudang lominaba haina yanake Sandal Forest Division sinduna ngarang Zafo Bazar Indoor Stadium da the role of community in conservation of forest and wildlife haiba theme da nomagi oiba awareness program ama pangthokre Additional Deputy Commissioner Chandal MD Firoz Khana Chief Guest DFO Chandal Pritam Khetri na President amade CNPO gi President David Boyer amasung Naga Chief Association gi President TS Rongbar Analna Guest of Honor oina sarugyake Loinana Thoram Aduda Sandel gi Village Chief Singh Sandel gi JNB amadi Khongin Gam School gi
mahiroi sing yauna punna miyoi chahum romna sarukya ke David Boyes na hai ke chaukhot pa amadi senthok level lamdam ama ohenge hairabade village chief sing na achoba thodang lafam thoi thoram aduda haudok warol piraduna assistant conservator of forest Sandel and Munal Maitai na hai ke Final lubo wathok lanthok leirabasu environment pude kaidongai da kauthok pa yaroi 76% forest oiriba Manipur gi environment kanbada 90% oiriba jing da leiba ichil inaw singna achoba thodang lobi gadabane Manipur gi forest mang tharakpa gi achoba maram amade lamai chakpane ngasi makthokliba kuki maite gi lan asina karigomba ikang tha haibade January March ta Thoglam Batarabadi, Manipur gi Laijariba Forest Lamaina Achoba Saithing Ama Piramgani, Maram Asina, Nasigi Mifam the Yauriba, Chandel gi Village Chief Singna, Manipur Forest Amasung, Wildlife, Manipur gi Forest Amasung Wildlife Bunung CBU Amade, Makoi Bukanmada Achoba Thodang Lobiu Haina, and Munal Maitin Apple Toke. Churachan Higher Secondary School gi Principal L. Rita Devi, Lecturer R.K. Romila Devi amasung S. Megachandra Singna School asidage topper kaya puthokpa ngambaga loinana State Level Teacher Award 2023 phanglakhibada school asigi teaching amadi non-teaching staff singna harawa phongdoragle. Oza Singh Asin Institute asigi damak tawkiba thabak amadi makhoi gi hot jamal adubu masak khangbiduna piragliba award asina khudamne maram asina award Phangla Kraba School asigi principal amadi Oza Singh mafamda yai proposal piragle loinana CC Higher Secondary School asi mahiroi singda lairik ningthina tamhanbada achoba thodang lauriba maming leirbe school amani haire Manipur Lainga ki Department of Arts and Culture Chief Minister gi Artistic Singhi Tengbangi Makhada Association for Pauna Memorial Arts and Rural Development Service na sinduna Training come new production on Thangtagi Yanaba Makhal Singh Haiba Hiramda July Taradagi Hauduna Tha Ani Supna Chatharakba training program Masil Loishin Kre Thaubal District Wangkem the Labor Association Asigi Auditorium the Pangthokpa training Loishin Bagi Thuramda HSLMTTCA Iril Bungi Director Padmasri Guru K. Sanathoiba Sarma JNMDA Imphalgi Guru MSKA Awardee P. Dhanajit Amade Bharatiya Dalit Sahitya Academy gi National Secretary Y. Mahendra Kumarna Mathang Sidna Athoiba Mithunglen Oike Thoram adugi saruk ama oina lamdam asa thokliba irang asida Manipur gi ngamkhai kahenbe yaroi haiba khongjang da thawaina pontha pikhraba athoba singi thawaina mapugi leikolda ingna chikna leirunaba minute ani 2 minute lepkhe loinana Padmasri Phanglakraba ke sana thoibada achamba khudol piduna ikai khumnaba utkhe amade training aduda saruk yakhiba artist singda sakhangse yentokhe Padmasri Guru ke sana thoibana hai thangta haibasi lamdam asigi yanglen saru ama oina khanarame thangta na lamdam asi nganglakpane asigumba ipa ipuna thambirama thangta asi laiga yamna naknaba amasu oiribane adubo kumja listing amuga chanipan marfu tara mathoida British na Manipur lausin khraba matungda makhoigi mathakta lan haurakani kibadagi thingzin kibadagi mangsilakbane adubo asiguma phajaraba inat ki oiba thangta asi lamdamasigi CMN Birena Simet haudoktuna yokhatna naba thorang tawbirakpagi damak thagatpa phongdokhe British na Manipur lausin kibadagi makhoi makhada legibadagi thangta asi tamba thingiba thangta na leibak na amba lanmigi yamna takai padaba khusu khulai amgoramdo nongmei na mosigidna thangta sinaba lepki baitare aduna maram murdna thangta si ga Manipur culture sagon na legibasi sidarakpa mangtharakpa orakpa adubo aikoigi laioi krabo jasin thangta manungda leriba Manipur culture ga nat ka tharukna yadraba leriba mayam adu Manipur sigi mioi basigi chawkhatna ba sef honrapom tamna thangta gi takai padaba kana mabun sing adu madu tung koina thamhaunaba makoina thijanbidna tungin harongi dabga thambiramna khudabiramba adumai tong thangta si masi yam achouba ama oirambadu madugi mangi dobu jasin kanbir thambiramagasu mami sami ona lakpa haitare adumana lakpada Manipur sarkar na kaidagi su masi matam gi routine wa koina Manipur culture gi manungda makoina nganglo khara bijiragasu yamna kathokpa amaga loinana si thangta si masi nahurun masi chawkhatna lambi seida patnabaina National Highway da
Community of Tribal Unity Kotuna Chathariba Economic Blockade Asil Lamdam Asta Kundariba Puruk Kuding Makki Khalaga Kudakta Handoknaba United Naga Council na Fongdoragle Wapam Asi UNC Information and Publicity Secretary James Howe na Thadorak Pucherol Amada Fongdokibane Thamari Helaklaba Kukizo Amadi Maitegi Irang Asina Manipur Kundariba Naga Yauna Atay Furup Singda Chauna Awaban Nanghale Maram asine state amasung central lengakna essential commodities sing apan be yaudana Manipur ki 𝐂𝐤𝐯 sinba thungna yahonnaba honagadabane amade kotuna life saving drug yauna essential commodities sing 𝐂𝐤𝐯 community yahonnaba dabi tawriba asi mideng changduna yahonnaba honabiyo haina serol asida palle loinana naga singna chathok chasin tawbada maram chadana lambida check tawba ngaihenduna thamba essential commodities sing lauthaduna yengba national highway amasung inter district highway da achat awok sing amade essential commodities puba gari sing khamduna lona yadaba mongda sel khaiba asi lebnaba khangalakle ngasi Hindu singi yamna maru oiba lining kumhai ama oiriba Krishna pokpa numit Janmashtami ki thoram India ki mafam pumbada pangthokna bagu Manipur da so harau tayamna amade lining laisol ki thoram kayaga loinena pangthokre thoram asi Imphal gi Sri Govindaji temple yauna Hindu singi laisang khudingmakta haujik lamdam asal lairiba irangna maram oiraga piktakna pangthokna khe ngasi ayuk angan badagi hauduna Hindu Lining chatpa singna airport lambida gari da laiba iskon temple da lagtuna lai khurumna khe lai khurumba lakhiba singi manungda aribam sanana hai Manipur da thokliba irang asina maram oiduna mahausagum lai khurumba mioi kaya lagna khide Manipur da thokliba irang asigi waroisin ama puraknaba hodnabada kanglu khudingmakki lusingba singna phaminaduna makhoi gi apamba sing khangdoknaduna waroisin ama purakpa pami haikhe Irang sina maram moidana mi si irang lang na ba utre isor gi soidana ba taw ko pangthok pa ngaktani akoi su isor da bu khramuge na lakjabani ngasi je adubu mahausa gumna ngasi gi jidi mapung phana pangthok padi natre ai gi motadi amaga yanaraga wa se amaga adjustment tawraga loisannaga di phane na khanje thagi ba werasano tapthaba Manipur ma ing tappa werasano Hindu lining chatpa singi achauba kumhai ama oiriba Janmashtami ki kumhai na lagpada Manipur ki chief minister N Birena miyamda yaifa pauzal piragle Krishna ki punsi warina anauba ihul ama miyamda piraduna lamdam asta nungsi chanaba ing tappa purakpa amade miyam ki punsi da harau tayamba amasung tangdu laitaba purakpa ngamba oirasanu haina phongdorakle PR Government of Manipur Department of Information Technology ki expert committee ki chairman G. Robert Sharma na thadorakpa order amagi matung ina mobile number whitelisting taunaba eligible oiraba officers singna consent come undertaking form asi sign tauduna Google form da attest tauraba matung Google form ki khuthangda submit taurakna bakhangalakle loinana makhal amatagi clarification ki damak IT department ki informatics officer Konsam Vivek Maitei ki mobile number 8415927677 asida pau phaunabasu khangalakle email amadi WhatsApp ki khuthangda consent form asi submit tawrakpa lawroi loinana mobile number whitelisting taunaba consent submit tawkhraba matung pung nifu nipan ngaigadabani amade kariguma pung nifu nipan gi manungda mobile number adu whitelisted tawraktaba tarabade Airtel gi oina 9862049107 Jio gi oina 7005012661 Boda gi oina 9706818228 BSNL gi oina 9436605014 hairiba number sing asida pau phauraknaba khangalakle aroibada maru oiba pau mohna pizare CSO Singh amata oina punduna Manipur kanaba hodna minasi haibagi pandamda miyamgi mifam ama iboyama sumanglida sanglenda pangthokre Security Force Singh na bunker lauthoknaba kangpokpi kaksing amasung Imphal East District Singda operations chathakre Imphal East District ta bunker 19 sidokre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨ ꯇꯤꯚꯤꯅ ꯄꯤꯕ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯒꯤ ꯏꯪꯂꯤꯁ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ